ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯝꯆꯦꯠ ꯌꯣꯟꯕꯤ ꯃꯆꯤꯟ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯝꯆꯦꯠ ꯌꯣꯟꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯆꯦ ꯑꯍꯜ ꯇꯝꯐꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗ ꯄꯨꯔꯛꯄ ꯊꯝꯕꯥꯜ ꯐꯖꯕ ꯑꯃꯗꯤ ꯂꯥꯏ ꯀꯠꯄ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯃꯔꯨꯒꯤ ꯃꯍꯥꯎꯁꯤꯡ ꯑꯗꯨꯁꯨ ꯇꯣꯈꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯨ ꯌꯣꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯏꯆꯦ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ, ꯐꯥꯕꯁꯨ ꯉꯥꯏ ꯂꯩꯔꯦ꯫ ꯊꯨꯝꯆꯦꯠ ꯐꯥꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯇꯨꯝꯍꯧꯔꯒꯦꯔꯣ? ꯐꯥꯕꯒ ꯑꯩꯒ ꯍꯦꯛꯎꯔꯒꯦ꯫ ꯑꯁ ꯅꯪꯅ ꯍꯩꯔꯨꯏꯌꯦ꯫ ꯑꯗꯨꯗꯤ ꯁꯠ ꯁꯠ ꯍꯧꯒꯠꯂꯛꯑꯣ, ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯜꯂꯅꯤꯌꯦ꯫ ꯐꯖꯕ ꯀꯩꯁꯨ ꯃꯤꯅ ꯍꯥꯟꯈ꯭ꯔꯅꯤ, ꯉꯔꯥꯡꯅ ꯍꯦꯛꯎꯁꯤꯁꯨ ꯌꯥꯗꯦ꯫ ꯍꯧꯒꯠꯂꯦꯍꯦ, ꯑꯗꯨꯝ ꯉꯥꯡꯂꯦ꯫ ꯅꯪꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯥꯁꯨ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯑꯁ ꯏꯆꯦꯁꯨ ꯏꯄꯥ ꯃꯥꯜꯂꯤꯗꯨꯗꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯣꯛꯑꯦ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ꯫ ꯑꯗꯨꯒ ꯃꯆꯦ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠ ꯑꯗꯨ ꯌꯧꯕꯒ ꯍꯤ ꯇꯣꯡꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯐꯖꯕ ꯈꯟꯗꯨꯅ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯂꯝꯃꯤ꯫ ꯏꯆꯦ, ꯊꯝꯕꯥꯜꯁꯦ ꯐꯖꯕ ꯀꯌꯥ ꯄꯥꯟꯗ꯭ꯔꯦꯗ꯫ ꯂꯩꯃꯟ ꯆꯜꯂꯛꯄꯒꯤꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯛꯇꯣꯛꯄꯒꯤꯔ? ꯑꯗꯣ ꯊꯝꯆꯦꯠ ꯃꯔꯨ ꯐꯖꯕꯗꯤ ꯃꯌꯥꯝ ꯄꯥꯜꯂꯤꯁꯤꯗꯤ꯫ ꯍꯜꯂꯁꯤꯔ ꯏꯆꯦ, ꯃꯌꯥꯝ ꯌꯥꯝꯃꯤ꯫ ꯍꯣꯏ, ꯅꯪꯅ ꯈꯔ ꯅꯣꯏꯕꯒ ꯍꯤꯗꯣ ꯂꯨꯞꯈꯤꯕ ꯇꯥꯔꯦ꯫ ꯏꯆꯦꯗꯤ ꯅꯣꯏꯗꯕꯅꯤꯅ꯫ ꯑꯩꯗꯤ ꯅꯣꯏꯕ ꯃꯥꯟꯕꯩ ꯋꯥꯅꯤ, ꯅꯣꯏꯗꯕꯅꯤꯍꯦ꯫ ꯈꯪꯖꯔꯦꯉꯣ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯀꯥꯔꯛꯂꯦ꯫ ꯃꯄꯥ ꯍꯤꯗꯥꯡꯐꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯇꯝꯅ ꯌꯣꯟꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗꯗꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯣꯝꯕꯤꯅ, ꯏꯆꯦ, ꯏꯕꯥꯅꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯂꯕꯣ? ꯊꯦꯡꯕꯒꯤꯗꯤ ꯊꯦꯡꯗ꯭ꯔꯤꯕ ꯃꯥꯜꯂꯤꯗ꯫ ꯑꯗꯣ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯏꯆꯦ? ꯏꯃꯥꯕꯣ, ꯉꯁꯤ ꯀꯩꯊꯦꯜꯗ ꯀꯩ ꯂꯩꯒꯦ? ꯅꯕꯥꯅꯤꯕꯨ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯣ? ꯉꯁꯤꯅꯦ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯀꯅꯤꯅ ꯇꯧꯔꯤꯁꯦ ꯀꯩꯊꯦꯜꯗ꯫ ꯑꯗꯨꯒꯤꯔꯣ ꯏꯃꯥꯕꯣ ꯃꯌꯥꯝꯁꯤꯕꯣ? ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯅꯅꯤ, ꯅꯕꯥꯅꯤꯒꯤ ꯊꯝꯕꯥꯜꯒ ꯊꯝꯆꯦꯠꯀꯗꯣ ꯀꯅꯥꯝꯇꯗ ꯌꯣꯟꯈꯤꯅꯨ꯫ ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯑꯀꯥꯟꯗ ꯌꯣꯟꯅꯅꯕ ꯊꯝꯃꯨ꯫ ꯏꯃꯥꯕꯣ, ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯔꯛꯑꯁꯨ ꯄꯤꯅꯨ ꯍꯥꯏꯔꯣ? ꯍꯣꯏ, ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅꯅꯦ ꯏꯆꯥꯒꯤ ꯊꯝꯕꯥꯜꯒ ꯊꯝꯆꯦꯠꯀꯗꯣ ꯄꯥꯝꯂꯕꯗꯤ ꯂꯣꯏꯅꯁꯨ ꯂꯧꯈ꯭ꯔꯅꯤ, ꯃꯃꯜꯁꯨꯅꯦ ꯍꯦꯟꯅ ꯄꯤꯔꯝꯗꯣꯏꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯆꯦ, ꯏꯕꯥꯅꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯐꯝꯂꯁꯤꯔꯥ? ꯍꯣꯏ ꯇꯣꯝꯕꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯊꯥꯔꯒ ꯐꯝꯂꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯄꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯑꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯇꯣꯝꯕꯤꯅ, ꯏꯆꯦ, ꯗꯣꯂꯥꯏ ꯇꯣꯡꯉꯒ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯔꯣ? ꯑꯣꯏꯗꯣꯏꯅꯤ, ꯗꯣꯂꯥꯏ ꯇꯣꯡꯉꯕꯅꯤꯅ꯫ ꯌꯥꯝ ꯊꯤꯌꯦ, ꯈꯨꯅꯣꯏꯁꯨ ꯆꯥꯗꯤꯌꯦ꯫ ꯍꯣꯏ, ꯑꯁꯤꯕꯨ ꯂꯥꯟꯒ ꯂꯥꯛꯑꯗꯤ ꯆꯦꯟꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯁꯤꯔꯅꯤꯌꯦ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯅꯕꯥꯅꯤꯕꯣ, ꯇꯥꯈ꯭ꯔꯕꯗꯤ ꯐꯥꯕꯤꯕ ꯇꯥꯔꯦꯅꯦꯍꯦ꯫ ꯍꯣꯏ ꯕꯣ꯫ ꯇꯣꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯗꯤ ꯀꯩꯅꯣ ꯂꯥꯏ ꯃꯥꯜꯂꯤ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯁ ꯐꯖꯩꯌꯦ ꯇꯨ ꯌꯦꯡꯉꯣ ꯇꯣꯝꯕꯤ꯫ ꯑꯌꯣ, ꯅꯥꯏꯌꯦ ꯏꯆꯦ, ꯈꯨꯄꯥꯛꯅ ꯊꯥꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯅꯤ꯫ ꯏꯃꯥꯕꯣ, ꯑꯁꯤꯁꯦ ꯃꯍꯥꯔꯥꯅꯤꯔꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ꯫ ꯑꯁ ꯈꯨꯐꯖ ꯆꯥꯗꯤꯌꯦ꯫ ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯏꯆꯥ ꯑꯅꯤ ꯌꯧꯗꯦꯗ, ꯃꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯆꯤꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯏꯆꯥ ꯑꯅꯤꯗ ꯆꯤꯜꯍꯜꯂꯕꯗꯤ ꯃꯍꯥꯔꯥꯅꯤꯗꯒꯤ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥꯕꯣ? ꯍꯣꯏꯅꯦꯍꯦ, ꯑꯁꯦꯡꯕꯅꯤꯅꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯅꯣꯛꯑꯦ꯫
ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕ ꯍꯩ ꯂꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯀꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯀꯩꯊꯦꯜꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯗꯨꯅ ꯁꯨꯝ ꯊꯨꯡꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯩ, ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯁꯣꯝꯗ ꯂꯥꯛꯏ꯫ ꯅꯪꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯀꯠꯂꯨꯍꯦ꯫ ꯏꯃꯥꯕꯣꯛ, ꯀꯠꯄꯗꯤ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯀꯠꯄ ꯍꯥꯏꯕꯗꯤ ꯍꯔꯥꯎꯅ ꯄꯤꯌꯨ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯅꯃꯥꯕꯣꯛꯀꯤꯗꯤ ꯀꯠꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ, ꯉꯁꯥꯏ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯐꯅ ꯌꯥꯝ ꯀꯥꯟꯅꯍꯧꯏ ꯑꯩꯒꯤꯗꯤ꯫ ꯑꯣ, ꯏꯃꯥꯕꯣꯛꯀꯤꯗꯤ ꯌꯣꯟꯈ꯭ꯔꯕ? ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤꯁꯤꯅ ꯌꯣꯜꯍꯟꯗꯕꯤꯗ ꯏꯅꯤꯡꯊꯧꯗ ꯄꯤꯅꯅꯕ ꯊꯝꯍꯜꯂꯤꯕ? ꯇꯨꯝꯁꯤꯠꯀ ꯐꯥꯗꯈꯩ ꯍꯦꯛꯆꯔꯛꯑꯒ? ꯏꯆꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯀꯩꯝ ꯄꯨꯗꯕꯤꯗ ꯌꯨꯝꯗ ꯍꯟꯇꯥꯔꯦ꯫ ꯏꯃꯥꯅꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯧꯔꯛꯑꯣꯅ ꯇꯞꯄꯛꯑꯦ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯠ ꯄꯤꯈꯣ, ꯃꯤ ꯑꯇꯩꯁꯨ ꯀꯠꯅꯔꯤꯁꯤꯅꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯊꯝꯕꯥꯜꯒ ꯊꯝꯆꯦꯠꯀ ꯀꯣꯜꯂꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯦꯞꯄꯗꯨ ꯃꯍꯥꯔꯥꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯁꯛꯇꯨꯒ ꯌꯥꯝꯅꯁꯨ ꯐꯖꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯎꯕ꯭ꯔꯥ ꯏꯅꯤꯡꯊꯧ, ꯑꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯈꯨꯠꯇ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯣꯟꯗꯨꯅ ꯂꯦꯞꯂꯤꯕꯁꯦ? ꯀꯗꯥꯏ? ꯑꯣ, ꯍꯣꯏꯅꯦ, ꯎꯏꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯊꯝꯕꯥꯜꯁꯤꯒ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯁꯛꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯅ ꯅꯨꯡꯁꯤꯔꯤꯅꯦꯍꯦ꯫ ꯑꯗꯨꯅꯦ ꯏꯅꯤꯡꯊꯧ, ꯃꯕꯥꯅꯤꯒꯤ ꯊꯝꯕꯥꯜꯒ ꯊꯝꯆꯦꯠꯀꯁꯦ ꯌꯥꯝ ꯐꯖꯩ꯫ ꯍꯣꯔꯦꯟ ꯂꯥꯏ ꯀꯠꯅꯅꯕ ꯂꯧꯈ꯭ꯔꯁꯤꯔ ꯏꯅꯤꯡꯊꯧ? ꯂꯧꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯄꯤꯔꯗꯕꯅꯤꯅꯦ ꯃꯍꯥꯔꯥꯅꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨ ꯀꯨꯟꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯊꯝꯕꯥꯜꯒ ꯊꯝꯆꯦꯠꯁꯤꯡ ꯑꯗꯨ ꯀꯠꯂꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯤꯡꯊꯧ, ꯏꯆꯥꯒ ꯌꯥꯎꯗ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯌꯣꯛꯂꯁꯤꯔꯅꯦ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡ ꯑꯗꯨ ꯂꯧꯏ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯗ ꯂꯨꯅ ꯇꯧꯕ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕꯅ ꯂꯣꯏꯔꯦ꯫ ꯅꯕꯥꯅꯤꯕꯨ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤꯅ ꯇꯝꯐꯥ, ꯃꯥꯅ ꯇꯣꯝꯕꯤ ꯀꯧꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯅꯕꯥꯅꯤꯕꯨ ꯅꯆꯤꯟ ꯅꯅꯥꯎꯔꯣ? ꯍꯣꯏ, ꯏꯕꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯆꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯒꯤ ꯃꯁꯛꯁꯦ, ꯑꯗꯨꯒꯅꯦ ꯊꯝꯕꯥꯜꯁꯨ꯫ ꯑꯗꯣ ꯅꯕꯥꯅꯤꯕꯨ ꯏꯅꯤꯡꯊꯧꯒ ꯑꯩꯒ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ, ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯔꯣꯗꯅ? ꯀꯩꯅꯣ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯁꯤꯅ? ꯏꯅꯤꯡꯊꯧꯒ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯗ ꯄꯤꯔꯤꯕ ꯊꯝꯕꯥꯜ ꯊꯝꯆꯦꯠꯇꯣ ꯃꯕꯥꯅꯤꯗꯤ ꯌꯣꯟꯗꯣꯏꯅꯤ, ꯄꯤꯔꯣꯏꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ, ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯂꯣꯅ ꯑꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ, ꯑꯣ, ꯑꯗꯨꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯜ ꯄꯤꯖꯕ ꯇꯥꯔꯦꯗꯅ ꯏꯃꯥꯅ꯫ ꯅꯤꯡꯊꯧꯅ, ꯄꯤꯔꯝꯃꯨ ꯄꯤꯔꯝꯃꯨ꯫ ꯑꯦ, ꯀꯩꯅꯣ ꯃꯍꯥꯔꯥꯅꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯦ, ꯑꯅꯤꯅꯤꯅꯦꯍꯦ꯫ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ, ꯄꯤꯔꯨꯅꯨꯗ, ꯇꯥꯍꯧꯗꯅ ꯃꯥꯡꯅꯅꯕꯅꯤ꯫ ꯁꯦ, ꯅꯕꯥꯅꯤꯒꯤ ꯑꯃꯃꯝ ꯑꯩꯒꯤ ꯃꯥꯡꯗ ꯁꯤꯌꯨ, ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯂꯧꯗꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯅ ꯅꯝꯗꯨꯅ ꯂꯤꯛꯇꯨ ꯁꯤꯕꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯍꯥꯔꯥꯅꯤꯕꯨ ꯈꯨꯔꯨꯝꯗꯨꯅ ꯀꯞꯄꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯗꯤ ꯇꯧꯐꯝ ꯈꯪꯗꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯏꯁ, ꯐꯖꯈ꯭ꯔꯦꯗ ꯏꯆꯥ ꯑꯅꯤꯗ ꯂꯤꯛ ꯑꯁꯤ ꯁꯤꯕꯁꯤꯗꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗ ꯐꯠꯇꯕ ꯃꯤꯅꯒ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ ꯉꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯥꯟꯃꯤ 10 ꯊꯅꯝꯂꯗꯕꯅꯤ꯫ ꯃꯁꯤꯗ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯁꯤꯗ ꯍꯥꯏꯕ ꯌꯥꯒꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯅ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗ ꯅꯨꯡꯁꯤꯅ
ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯆꯦ, ꯂꯤꯛꯁꯦ ꯌꯥꯝ ꯐꯖꯩꯀꯣ? ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ? ꯃꯥꯟꯅꯗꯦ, ꯑꯗꯣ ꯏꯕꯥꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩꯌꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯎꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯏꯃꯥꯕꯣꯛꯁꯦ ꯏꯕꯥꯅꯤ ꯇꯥꯟꯅꯔꯛꯏꯔꯣ? ꯌꯦꯡꯉꯣ ꯑꯃꯨꯛꯇ꯫ ꯁ꯭ꯋꯥꯏꯁꯦ ꯃꯇꯥꯡ ꯆꯥꯔꯦ, ꯀꯩꯊꯦꯜꯒꯤ ꯃꯤ ꯑꯃꯠꯇ ꯎꯔꯔꯣꯏ꯫ ꯍꯣ ꯏꯆꯥꯅꯨꯄꯤ, ꯅꯣꯏ ꯑꯅꯤꯕꯨꯅꯤ, ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯆꯠꯂꯤꯗ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ꯫ ꯇꯝꯐꯥ, ꯅꯕꯥꯅꯤꯕꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯁꯤꯟꯕꯤꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯃꯝ ꯐꯪꯂꯦꯗꯅ꯫ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯅꯕꯥꯅꯤ ꯐꯪꯒꯗ꯭ꯔꯣ? ꯑꯗꯨꯅꯅꯦ ꯂꯤꯛ ꯑꯃ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯑꯦ, ꯀꯩ ꯍꯥꯏꯕ ꯏꯃꯥꯕꯣꯛ? ꯍꯥꯏ, ꯈꯪꯖꯤꯟꯅꯗ ꯁꯥꯒꯅꯨ, ꯂꯤꯛ ꯑꯃꯃꯝ ꯌꯦꯟꯅꯁꯤ꯫ ꯑꯩꯅ ꯊꯝꯕꯥꯜ ꯑꯗꯣ ꯊꯝꯍꯜꯂꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯕꯥꯅꯤꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯃꯝ ꯄꯤꯔꯝꯂꯤꯕꯗꯣ? ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯅꯕꯥꯅꯤꯕꯨ ꯐꯪꯒꯗ꯭ꯔꯣ? ꯀꯩꯅꯤꯒꯦ ꯏꯃꯥꯕꯣꯛꯁꯤꯗꯤ? ꯂꯤꯛꯁꯤꯗꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯑꯗꯨꯒꯤ ꯄꯤꯔꯝꯕ ꯅꯠꯇꯦ, ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯝꯕꯅꯤ꯫ ꯏꯁ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯅꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯗꯣꯏꯕ? ꯊꯦꯡꯉꯦ, ꯂꯤꯛꯇꯣ ꯑꯃ ꯄꯤꯔꯛꯑꯣ꯫ ꯇꯣꯝꯕꯤ, ꯅꯪꯒꯤꯗꯣ ꯄꯤꯔꯛꯑꯣ꯫ ꯏꯃꯥꯕꯣꯛ, ꯅꯪ ꯍꯌꯦꯡ ꯂꯥꯟꯃꯤꯗ ꯇꯥꯛꯊꯣꯛꯎꯔꯥ? ꯍꯥ? ꯏꯅꯤꯡꯊꯧꯗ ꯍꯥꯏꯌꯨꯔꯣ ꯂꯤꯛ ꯃꯨꯟꯒꯦ ꯇꯧꯋꯦꯅ? ꯍꯥꯏꯌꯨ, ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯀꯅꯤ, ꯅꯣꯏꯅ ꯏꯅꯤꯡꯊꯧꯕꯨ ꯊꯤ ꯍꯥꯏꯕꯗꯣ꯫ ꯀꯩꯅꯣ ꯏꯃꯥꯕꯣꯛꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯏꯆꯦ, ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯉꯥꯏꯈꯣ, ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯂꯤꯛ ꯄꯤꯔꯝꯗ꯭ꯔꯕꯗꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯟꯅ ꯌꯦꯡꯗꯕꯤ ꯂꯥꯛꯏ꯫ ꯑꯍꯜꯗꯣ ꯂꯤꯛ ꯂꯥꯝꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯃꯈꯣꯡ ꯂꯩꯊꯦꯛꯇꯨꯅ ꯇꯨꯍꯧꯏ꯫ ꯑꯌꯣ ꯏꯃꯥ, ꯑꯌꯣ, ꯃꯣꯏ ꯑꯅꯤꯁꯦ ꯍꯟꯅꯒ ꯌꯦꯡꯂꯝꯗꯦꯅꯦꯍꯦ꯫ ꯑꯌꯣ, ꯍꯥꯏ, ꯂꯤꯛꯇꯣ ꯄꯤꯔꯝꯗ꯭ꯔꯁꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯨꯅꯦꯍꯦ꯫ ꯑꯦ, ꯑꯩ ꯀꯃꯥꯏ ꯆꯠꯀꯅꯤ? ꯌꯨꯝ ꯐꯥꯎꯕ ꯑꯩꯕꯨ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯤꯛꯁꯨ ꯐꯪꯍꯧꯗ, ꯈꯣꯡꯁꯨ ꯂꯩꯊꯦꯛꯑꯕ꯫ ꯑꯁ, ꯂꯣꯏꯔꯦꯗꯅ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯃꯌꯨꯝꯗ ꯌꯧꯕꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯅꯁꯨ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯆꯦ, ꯍꯧꯒꯠꯂꯁꯦ, ꯄꯥꯕ ꯉꯥꯏ ꯂꯩꯔꯦ꯫ ꯑꯁ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯌꯦ꯫ ꯏꯆꯦꯗꯤ ꯑꯗꯨꯝ ꯐꯥꯗ꯭ꯔꯤꯗꯨꯅꯤ, ꯇꯨꯝꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯍꯧꯒꯠꯂꯁꯦ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯄꯥꯕ ꯏꯕꯥꯅꯤ ꯆꯠꯂꯝꯃꯒꯦ꯫ ꯌꯥꯔꯣꯏꯌꯦ, ꯑꯩ ꯌꯥꯎꯗ꯭ꯔꯗꯤ꯫ ꯇꯝꯐꯥ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯊꯝꯆꯦꯠ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯂꯤ꯫ ꯃꯄꯥꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯆꯦ, ꯊꯝꯕꯥꯜ ꯐꯖꯕꯁꯤꯡꯁꯦ ꯃꯍꯥꯔꯥꯅꯤꯒꯤ ꯄꯤꯅꯅꯕ ꯊꯝꯒꯦ, ꯂꯥꯏꯗ ꯀꯠꯂꯒ ꯑꯉꯥꯡ ꯌꯥꯎꯖꯅꯕ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯅꯨꯡꯇꯤꯒꯤ ꯊꯝꯕꯥꯜ ꯐꯖꯕ ꯊꯝꯆꯦꯠ ꯐꯖꯕ ꯍꯦꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯁꯪꯕ ꯂꯥꯟꯃꯤ ꯑꯃꯗ ꯁꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯝꯕꯥꯜ ꯁꯥꯠꯄ ꯊꯝꯆꯦꯠ ꯁꯥꯠꯄꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗꯨ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯃꯃꯥ ꯃꯄꯥꯒ ꯊꯕꯛ ꯁꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯀꯩꯊꯦꯜ ꯆꯠꯇꯣꯏꯔꯣ? ꯆꯠꯇ꯭ꯔꯗꯤ ꯀꯩ ꯆꯥꯅꯤ ꯑꯩꯈꯣꯏꯗꯤ? ꯏꯆꯥ ꯑꯅꯤꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯤꯉꯩꯗꯗꯤ ꯏꯃꯥꯒ ꯅꯄꯥꯒꯁꯦ ꯈꯔ ꯀꯣꯝꯂꯝꯕꯅꯤ, ꯑꯇꯩ ꯂꯥꯏꯔꯤ꯫ ꯇꯣꯝꯕꯤ, ꯅꯪꯒꯤ ꯄꯣꯠ ꯈꯨꯍꯦꯛꯇꯣ ꯍꯣꯔꯦꯟ ꯌꯣꯟꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ꯫ ꯊꯝꯆꯦꯠ ꯊꯝꯕꯥꯜꯒꯤ ꯈꯨꯍꯦꯛꯇꯨꯗꯤ ꯏꯃꯥꯗꯤ ꯃꯥꯡꯉꯦꯀꯣ꯫ ꯇꯝꯐꯥꯅ ꯅꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯅ, ꯑꯗꯣ ꯏꯃꯥ, ꯑꯩ ꯂꯥꯛꯀꯦ, ꯅꯠꯇ꯭ꯔꯒ ꯏꯆꯦꯒ ꯏꯕꯥꯅꯤ ꯌꯣꯟꯕꯤꯒꯦ, ꯏꯃꯥ ꯁꯪꯕꯤꯌꯨ꯫ ꯍꯥꯏ, ꯇꯣꯝꯕꯤ, ꯁꯤꯗꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯅꯤ, ꯅꯣꯏꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠꯇꯨ ꯅꯠꯇꯦ, ꯅꯪꯅꯅꯦ ꯍꯩꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯏꯃꯥꯗꯤ ꯍꯩꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯌꯣꯟꯕ ꯁꯤꯠꯇꯗꯅ ꯍꯜꯂꯒ ꯄꯨꯔꯛꯏꯗꯣ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯊꯦꯡꯕꯒꯤꯅꯦ, ꯊꯦꯡꯅ ꯆꯠꯄꯒꯤꯅꯦ꯫ ꯑꯩ ꯉꯟꯅ ꯆꯠꯀꯦ, ꯏꯃꯥ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ, ꯊꯦꯡꯈ꯭ꯔꯦ꯫ ꯏꯃꯥ, ꯊꯦꯡꯗ꯭ꯔꯤꯌꯦ, ꯅꯪꯅꯤ꯫ ꯑꯗꯨ ꯇꯣꯝꯕꯤ, ꯊꯝꯕꯥꯜ ꯁꯥꯠꯄꯒꯤ ꯀꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯕꯥꯅꯤ ꯐꯤ ꯁꯥꯁꯤꯔꯥ? ꯁꯥꯁꯦ ꯏꯆꯦ꯫
ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗꯨ ꯐꯤ ꯑꯃꯨꯛ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯟꯃꯤ ꯈꯔꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯐꯤ ꯁꯥꯔꯤ, ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤ꯫ ꯃꯄꯥꯅ, "ꯃꯃꯥ, ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯉꯛꯏꯁꯤꯕꯣ? ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯁꯨ ꯁꯦꯠꯂꯤꯅꯦ꯫ ꯃꯣꯏ ꯃꯄꯥ ꯆꯪꯂꯒ ꯍꯪꯕꯤꯌꯨꯗꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ." "ꯍꯩ, ꯅꯆꯥꯅꯨꯄꯤ ꯂꯩꯔꯤꯗꯨꯗꯤ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯏꯕꯦꯝꯃꯧ, ꯅꯕꯥꯅꯤꯕꯨ ꯐꯤ ꯁꯥꯔꯤꯔꯣ? ꯑꯦ, ꯈꯨꯔꯥ, ꯎꯗ ꯀꯨꯏꯔꯦ, ꯀꯥꯔꯛꯑꯣ꯫ ꯈꯨꯔꯥꯁꯦ ꯁꯨꯝ ꯂꯥꯛꯏꯔꯣ? ꯇꯣꯝꯕꯤ, ꯈꯨꯔꯥꯒꯤ ꯐꯤꯗꯥ ꯄꯨꯔꯛꯑꯣ." "ꯍꯣꯏ ꯆꯦ." ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯏꯪꯈꯣꯜꯗꯒꯤ ꯀꯥꯔꯛꯏ꯫ "ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯆꯥ ꯑꯅꯤꯗ." "ꯀꯩ ꯋꯥꯅꯣ ꯈꯨꯔꯥ, ꯇꯝꯃꯣ, ꯌꯥꯝ ꯇꯥꯅꯤꯡꯉꯤ." "ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦꯅꯦꯍꯦ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯏꯆꯥ ꯑꯅꯤꯅ ꯄꯤꯔꯛꯄ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯂꯥꯏꯗ ꯀꯠꯆꯕꯅꯤ, ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯗꯤꯅꯦ, ꯂꯥꯏꯅ ꯊꯧꯖꯥꯟꯕꯤꯔꯦꯅꯦꯍꯦ." "ꯑꯁꯦꯡꯕꯔꯣ ꯈꯨꯔꯥ? ꯑꯁ, ꯌꯥꯝ ꯍꯔꯥꯎꯋꯦ." "ꯑꯁꯦꯡꯕꯅꯤꯅꯦꯍꯦ, ꯏꯆꯥ ꯑꯅꯤꯅꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯣꯅ ꯄꯤꯕꯤꯕ ꯊꯝꯕꯥꯜ ꯑꯗꯣ ꯀꯠꯄꯅꯅꯤ꯫ ꯀꯩꯊꯦꯜꯗꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯏꯅꯤꯡꯊꯧꯅꯅꯦ, ꯁꯣꯏꯗꯅ ꯏꯆꯥ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯛꯂꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯈꯨꯔꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ, ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ." ꯂꯥꯟꯃꯤꯗꯨ ꯄꯥꯎꯗꯨ ꯇꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯍꯟꯗꯛꯇꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯀꯧꯔꯛꯄꯒꯤ ꯄꯥꯎꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯇꯝꯐꯥꯒꯤ ꯏꯃꯨꯡꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯃꯄꯥꯅ, "ꯅꯣꯏꯒꯤ ꯂꯥꯟꯃꯤꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯇꯝꯐꯥ? ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯅꯕꯥꯅꯤꯕꯨ ꯀꯧꯔꯛꯀꯅꯤ, ꯂꯧꯕ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ?" "ꯑꯍꯜꯗꯨꯅ ꯁꯨꯝ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤꯗ ꯕꯥꯕꯥ꯫ ꯀꯣꯅꯨꯡꯗꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯕꯨ ꯀꯃꯥꯏꯅ ꯀꯧꯔꯛꯀꯗꯣꯏꯅꯣ ꯕꯥꯕꯥ? ꯏꯆꯥ ꯑꯅꯤꯅ ꯊꯝꯕꯥꯜ ꯄꯤꯔꯤꯗꯨꯗꯤ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯕꯥ꯫ ꯑꯗꯣ ꯕꯥꯕꯥ, ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯣ?" "ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯗꯤ ꯌꯥꯔꯅꯤ꯫ ꯑꯗꯣ ꯀꯧꯔꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯅꯦ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤꯗꯨꯕꯣ? ꯅꯄꯥꯒ ꯑꯩꯒꯗꯤꯅꯦ, ꯍꯟꯗꯛꯇꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤ, ꯋꯥꯕꯁꯦ ꯐꯔꯅꯤ, ꯄꯣꯠ ꯌꯣꯟꯕ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯁꯥꯒꯠꯂꯨꯔꯤ." "ꯑꯁ, ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯖꯥꯅꯤꯅ꯫ ꯍꯟꯗꯛꯇꯤ ꯇꯝꯐꯥ, ꯅꯪꯒꯤꯔ, ꯇꯣꯝꯕꯤ, ꯅꯪꯒꯤꯗꯨꯔ, ꯂꯤꯛꯇꯣ ꯑꯃꯨꯛ ꯀꯥꯏꯊꯣꯛꯂꯁꯤ." "ꯑꯦ, ꯉꯝꯃꯔꯣꯏ, ꯌꯥꯔꯣꯏ ꯕꯥꯕꯥ." "ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕꯅꯤꯗ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯌꯣꯟꯕ ꯍꯧꯔꯦ꯫ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯀꯩꯊꯦꯜꯗ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯛꯄ ꯑꯗꯨ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯩꯊꯦꯜꯗ ꯐꯝꯂꯝꯃꯤ꯫ ꯇꯝꯐꯥꯅ, "ꯇꯣꯝꯕꯤ, ꯁ꯭ꯋꯥꯏꯗ ꯐꯝꯃꯁꯤꯔꯥ?" "ꯍꯣꯏ ꯏꯆꯦ." "ꯑꯦ, ꯏꯃꯥꯕꯣꯛ, ꯏꯃꯥꯕꯣꯛꯁꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯃꯥꯕꯣꯛ?" "ꯑꯦ, ꯈꯪꯄ꯭ꯔꯦ ꯈꯪꯉꯤꯍꯦ, ꯅꯕꯥꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯠꯇ꯭ꯔꯗꯤ ꯐꯝꯐꯝ ꯃꯤꯔꯩ ꯂꯩꯇ꯭ꯔꯕꯣ? ꯆꯠꯂꯣ, ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯨꯆꯣ." "ꯑꯦ, ꯀꯩꯅꯣ ꯏꯃꯥꯕꯣꯛ, ꯍꯧꯖꯤꯛꯁꯨ ꯂꯤꯛ ꯄꯥꯝꯂꯤꯕ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ?" "ꯍꯩ, ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨ. ꯂꯤꯛꯁꯨ ꯄꯨꯈꯤꯕ, ꯈꯣꯡꯁꯨ ꯊꯨꯗꯦꯛꯄꯤꯔꯝꯕ. ꯃꯤꯉꯝꯕꯤ ꯑꯉꯥꯡꯅꯤ ꯁꯤꯗꯤ. ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯐꯝꯂꯛꯀꯅꯨ." "ꯀꯩꯅꯣ ꯏꯃꯥꯕꯣꯛꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ." "ꯏꯃꯥꯕꯣꯛꯁꯦ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩ꯫ ꯑꯗꯣ ꯏꯃꯥꯕꯣꯛ, ꯂꯥꯟꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ, ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯉꯁꯤꯗꯤ?" "ꯑꯣ, ꯀꯣꯅꯨꯡ ꯆꯠꯂꯒ ꯍꯪꯂꯨꯆꯣ, ꯑꯩꯉꯣꯟꯗꯒ ꯍꯪꯕꯤꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ." ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗꯨ ꯑꯍꯜ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯤꯁꯤꯡꯁꯨ ꯀꯩꯊꯦꯜ ꯀꯥꯅꯔꯛꯇꯨꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯍꯧꯅꯔꯛꯂꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯒꯤꯗꯤ ꯃꯤꯁꯤꯡꯅ ꯄꯥꯝꯅꯕꯅꯤꯅ ꯊꯨꯅ ꯁꯤꯠꯈꯤ꯫ "ꯏꯆꯦ, ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ?" "ꯍꯣꯏ, ꯍꯜꯂꯁꯤ ꯍꯜꯂꯁꯤ." ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯌꯨꯝꯗ ꯍꯟꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ "ꯑꯗꯨ ꯏꯆꯦ,
ꯂꯥꯟꯃꯤ ꯑꯃꯇ ꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯆꯦ ꯍꯪꯒꯦ, ꯏꯟꯗꯣꯝꯆꯥ, ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯕꯥꯅꯤ ꯀꯩꯊꯦꯜꯗꯒ ꯀꯥꯔꯛꯇꯕꯔꯅꯦꯍꯦ? ꯅꯤꯡꯊꯧꯅꯅꯦ ꯀꯩꯊꯦꯜ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃ ꯁꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯑꯃꯨꯛ ꯀꯧꯈꯠꯈ꯭ꯔꯕꯗꯨꯗꯤ? ꯍꯥ, ꯏꯟꯗꯣꯝꯆꯥ, ꯀꯌꯥꯝ ꯀꯨꯏꯔꯕ ꯋꯥꯅꯣ? ꯀꯥꯏꯗ ꯁꯤꯔꯝꯃꯤꯅꯣ? ꯀꯅꯥꯅ ꯀꯃꯥꯏꯅꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯇꯧꯕꯗ ꯂꯥꯟꯃꯤ ꯑꯗꯣ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯈꯪꯅꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯔꯝꯕꯅ ꯀꯩꯊꯦꯜꯗ ꯐꯤꯕꯝ ꯀꯥꯏꯅ ꯃꯤꯅ ꯍꯥꯠꯂꯝꯕꯗꯧꯅ꯫ ꯑꯣ, ꯌꯥꯝ ꯐꯕꯅꯦ ꯈꯨꯔꯥꯗꯣ꯫ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯄꯤꯔꯤꯕꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯍꯥꯠꯄꯤꯔꯤꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦꯗ꯫ ꯀꯣꯅꯨꯡꯗꯁꯨ ꯏꯔꯥꯡ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯟꯗꯣꯝꯆꯥ, ꯀꯣꯅꯨꯡꯗꯅ ꯀꯔꯤ ꯏꯔꯥꯡꯅꯣ? ꯃꯍꯥꯔꯥꯅꯤ ꯁꯤꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ? ꯃꯆꯥꯗꯨ ꯁꯤ ꯍꯥꯏꯕ꯭ꯔꯥ? ꯃꯄꯥꯟꯗ ꯌꯥ ꯇꯥꯡꯅꯗ꯭ꯔꯕꯁꯨ ꯃꯅꯨꯡꯗꯗꯤꯅꯦ ꯃꯤ ꯂꯣꯏꯅ ꯇꯥꯟꯅꯔꯕꯅꯤ꯫ ꯅꯕꯥꯅꯤꯕꯨ ꯀꯩꯝꯇ ꯍꯦꯛ ꯇꯥꯔꯝꯗꯦꯗ꯫ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ? ꯇꯣꯝꯕꯤ, ꯌꯨꯝ ꯆꯠꯂꯁꯤ꯫ ꯍꯣꯏ ꯆꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯞꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯃ ꯆꯥꯛꯀ ꯆꯥꯗꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯝꯐꯥꯅ ꯇꯣꯝꯕꯤꯕꯨ ꯍꯧꯗꯣꯔꯛꯏ ꯉꯁꯤꯗꯤ꯫ ꯇꯣꯝꯕꯤ, 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 ꯁꯦ ꯍꯧꯒꯠꯂꯣ, ꯐꯠ ꯆꯠꯁꯦ꯫ ꯏꯆꯦ, ꯅꯪ ꯍꯧꯒꯠꯂꯕꯣ? ꯀꯩꯗꯧꯔꯒꯦ? ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯆꯦꯅ ꯍꯥꯟꯅ ꯍꯧꯒꯠꯂꯒ ꯍꯧꯗꯣꯔꯛꯄꯁꯦ꯫ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯉꯁꯤꯗꯤ ꯃꯄꯥꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯇꯝꯐꯥꯅ, ꯇꯣꯝꯕꯤ, ꯀꯣꯅꯨꯡ ꯆꯠꯂꯨꯁꯤꯔꯥ? ꯑꯩꯁꯨ ꯏꯆꯦꯗ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯦ꯫ ꯆꯠꯂꯨꯁꯦ ꯏꯆꯦ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯗꯨ ꯏꯆꯦ, ꯏꯕꯥꯅꯤꯕꯨ ꯆꯪꯍꯜꯂꯛꯀꯗ꯭ꯔꯣ? ꯏꯕꯥꯅꯤꯁꯨ ꯐꯥꯖꯤꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ ꯇꯣꯝꯕꯤ, ꯑꯗꯣ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯉꯤ꯫ ꯃꯍꯥꯔꯥꯅꯤꯗꯣ, ꯃꯆꯥ ꯅꯨꯡꯁꯤꯕꯗꯣ, ꯋꯥꯅ ꯉꯥꯏꯖꯔꯛꯂꯒ ꯁꯤꯈꯤꯕ ꯑꯣꯏꯔꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏꯗꯨꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯅ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯨꯅ ꯀꯝꯗꯧꯔꯝꯒꯅꯤ? ꯏꯆꯦ, ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯋꯥꯈꯜꯁꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯉꯥꯛꯄꯗ ꯌꯥꯝꯅ ꯀꯤꯅ ꯀꯣꯅꯨꯡꯗ ꯆꯪꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯕꯥꯅꯤꯕꯣ? ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯏꯕꯨꯡ, ꯊꯝꯕꯥꯜꯁꯤꯡꯁꯦ ꯏꯅꯤꯡꯊꯧꯒꯤ ꯄꯨꯖꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯣꯅꯨꯡꯒꯤ ꯈꯨꯔꯥ ꯑꯃꯅ ꯍꯦꯛ ꯄꯨꯕꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯣꯏꯅ ꯊꯤꯟꯖꯔꯛꯂꯕꯅꯤ ꯏꯕꯨꯡ꯫ ꯑꯣ, ꯅꯕꯥꯅꯤꯅ ꯄꯤꯔꯛꯄ ꯊꯝꯕꯥꯜ ꯑꯣꯏꯔꯦ꯫ ꯏꯌꯥꯝꯕꯅ ꯀꯩꯊꯦꯜꯗꯒꯤꯁꯨ ꯍꯦꯛ ꯄꯨꯔꯛꯄꯗꯨꯗꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯁꯦ ꯏꯔꯥꯡ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯩ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯔꯛꯀꯦ꯫ ꯂꯥꯟꯃꯤ ꯑꯃ ꯆꯪꯈꯤ ꯑꯌꯥꯕ ꯂꯧꯕ ꯂꯥꯟꯃꯤ ꯈꯔ ꯂꯩꯍꯧꯏ꯫ ꯏꯕꯨꯡ, ꯀꯔꯤ ꯏꯔꯥꯡ ꯂꯩꯕꯒꯦ ꯀꯣꯅꯨꯡꯗ? ꯃꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯑꯉꯥꯡ ꯑꯗꯣ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯃꯤꯅꯥꯏ ꯑꯃꯒ ꯃꯥꯟꯅꯔꯒ ꯍꯨ ꯄꯤꯊꯛꯂꯒ ꯍꯥꯠꯂꯝꯂꯦꯗꯅ꯫ ꯀꯩꯅꯣ, ꯑꯁꯦꯡꯕꯔꯣ ꯏꯕꯨꯡ? ꯑꯁ, ꯀꯩꯒꯤꯅꯣ ꯑꯗꯨꯕꯣ? ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯑꯉꯥꯡꯗ ꯅꯠꯇꯦ, ꯃꯍꯥꯔꯥꯅꯤꯁꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯏꯌꯥꯝꯕꯅ ꯅꯣꯏꯒꯤ ꯍꯦꯛ ꯊꯝꯕꯥꯜ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯠꯂꯝꯂꯤꯕꯗꯣ꯫ ꯃꯥꯅ ꯀꯩꯒꯤ ꯍꯥꯠꯄꯤꯔꯤꯅꯣ? ꯏꯌꯥꯝꯕ, ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯑꯣ, ꯃꯤꯅꯥꯏ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯅ ꯁꯤꯟꯕ ꯊꯧꯁꯤꯜꯁꯤꯡ ꯑꯗꯣ ꯏꯌꯥꯝꯕꯗꯨꯅ ꯂꯣꯏꯅ ꯇꯥꯍꯧ ꯎꯍꯧꯔꯕ ꯑꯗꯨꯒꯤ ꯍꯥꯠꯄꯤꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏꯅꯅꯦ ꯊꯑꯣꯏꯅꯃꯛꯀꯤ ꯇꯧꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯒ ꯑꯉꯥꯡꯒꯁꯨ ꯃꯥꯅ ꯍꯥꯠꯄꯖꯥꯠꯅꯤ꯫ ꯍꯥ, ꯀꯩꯅꯣ ꯏꯆꯦ, ꯊꯥꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯏ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯗꯤ? ꯍꯧꯖꯤꯛꯇꯤ ꯐꯥꯔꯒ ꯀꯩꯁꯨꯝ ꯁꯪꯅ ꯊꯝꯈ꯭ꯔꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ
ꯏꯆꯟ ꯑꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯒꯅꯨꯀꯣ, ꯍꯥꯏꯒꯅꯨ ꯋꯥꯔꯤꯁꯤꯡꯁꯦ ꯀꯅꯥꯃꯇꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯀꯅꯥꯝꯇꯗ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯝꯂꯛꯏꯁꯦ. ꯃꯤ ꯃꯁꯤꯡꯗꯤ ꯐꯅꯌꯥꯝꯅ ꯌꯥꯝꯂꯕꯅꯤ. ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯐꯝꯃꯒ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯍꯜꯂꯤꯗꯣ ꯊꯣꯉꯛꯄꯅꯤꯅ. ꯑꯗꯨꯗꯤ ꯇꯧꯐꯝꯗꯤ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯠꯇ ꯄꯨꯔꯒꯗꯤ ꯂꯥꯛꯅꯗꯦ. ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯑꯗꯨꯝ ꯁꯥꯟꯅꯔꯦ. ꯑꯩꯅ ꯅꯣꯏꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯍꯌꯦꯡꯅ ꯅꯣꯏꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯤꯁꯜꯂꯛꯀꯅꯤ. ꯑꯗꯨꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯅ ꯂꯤꯕ ꯇꯝꯕ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ ꯂꯤꯔꯤꯕꯅꯤ. ꯄꯨꯟꯅ ꯅꯣꯛꯏ. ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯗꯨ ꯆꯪꯉꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯅ ꯃꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯎꯕꯗ ꯀꯞꯂꯛꯏ. ꯅꯤꯡꯊꯧꯁꯨ ꯃꯣꯏ ꯑꯅꯤ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ. ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯈꯨꯔꯨꯝꯗꯨꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯀꯠꯂꯝꯃꯤ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎ. ꯋꯥꯔꯝꯂꯅꯤ ꯏꯆꯥ ꯑꯅꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ. ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯎ. ꯏꯆꯥ ꯑꯅꯤꯁꯦ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯇꯥꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯄꯥꯎꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯁꯦꯡꯕꯅꯤ. ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯒ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒ ꯄꯨꯟꯅ. ꯅꯤꯡꯊꯧꯁꯨ ꯀꯞꯂꯤ. ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯀꯞꯀꯅꯨ, ꯏꯅꯤꯡꯊꯧ ꯀꯞꯀꯅꯨ. ꯂꯥꯏꯅ ꯁꯤꯜꯂꯒ ꯊꯅꯝꯂꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ. ꯎꯄꯥꯏꯁꯨ ꯂꯩꯇꯦ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯁꯨ. ꯑꯗꯨꯅꯅꯦ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯦ, ꯑꯐꯕ ꯂꯝꯕꯤ ꯑꯃꯃꯨꯛ ꯊꯤꯗꯨꯅ. ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ. ꯅꯤꯡꯊꯧꯒꯤꯁꯨ. ꯃꯕꯥꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯅꯥ ꯍꯥꯞꯄꯒꯨꯝꯅ ꯇꯧꯏ. ꯑꯣ, ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯤꯡꯅꯤꯡꯂꯛꯂꯦꯗꯣ. ꯅꯕꯥꯅꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯔꯦ. ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯤ ꯏꯆꯥ ꯑꯅꯤꯁꯨ ꯉꯁꯤꯗꯒꯤ. ꯇꯜꯂꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯏꯃꯥꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯕꯅꯤꯀꯣ. ꯑꯗꯨꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯏꯁꯪꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ. ꯃꯊꯪꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯒꯤ ꯁꯦꯝ ꯁꯥꯖꯒꯦ, ꯂꯥꯏꯗ ꯅꯤꯖꯒꯦ. ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏ, ꯅꯨꯡꯁꯤꯕ ꯐꯥꯎꯏꯅꯦꯍꯦ. ꯂꯥꯎ, ꯑꯩ ꯇꯥꯛꯀꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯣꯏ ꯑꯅꯤꯕꯨ ꯏꯔꯨ ꯃꯥꯏꯊꯖꯍꯜꯂꯒ ꯐꯖꯕ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪꯗ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯀꯠꯇꯨꯅ ꯈꯨꯔꯨꯝꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯃꯆꯥ ꯑꯄꯣꯛꯄꯤꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯊꯝꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯧꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯂꯥꯏꯗ ꯀꯠꯂꯝꯃꯤ. ꯊꯥ ꯈꯔ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤ ꯑꯃꯨꯛ ꯃꯤꯔꯣꯜꯂꯝꯃꯤ. ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯉꯛꯄꯁꯨ ꯐꯥꯎꯅꯔꯦ. ꯑꯗꯨꯒ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯑꯅꯤ ꯐꯪꯖꯔꯝꯃꯤ. ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯍꯔꯥꯎꯕꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ. ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ. ꯍꯧꯖꯤꯛ ꯇꯝꯐꯥꯒ ꯇꯣꯝꯕꯤꯒꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯄꯥꯒꯨꯝꯅ ꯂꯨꯅ ꯂꯨꯝꯅ ꯁꯦꯟꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.